Hay tụi nó nang ai cái hira đây mà tụi pi cái hay bra pi rồi hay bra ha pi rồi đi nang nấu khari chả miết cái hot là tụi này nang chị tên mất thật rồi nang ngay hạt cái hay rồi ha Tharo hira đây mà nó mulu hay rồi cái gì nó nang nó tàu đi bộ ha mulu hay bên này Mamai du da kin thinjalu hai bani si tharo Ui ma ai sire nupi mayam na hat ko re kara lege ai buk de kan bio aya mà khôi nè ta nó đi bị hira đại mình tụi đi mà nó quay ra cái lấy này ta nè ai pi lagi nuai ki hira te mun to ai pi lagi aya Sidi ai gini hay ba hay mai isi ba sot madu nang na tum taki ui ba ya roi ni he ngai kho hay ba hai si paswat nang ngai ka sangna ra kani ko hay ngay khô nè mà tụi anh quan tập đi đâm muốn nè hiện ta ngoài ba ham tu he ayo han tu he ti kana ba da Hello Bema, ai na tari ba pau sibu chum labrani he kari pau noi ma ibungo dubu handak samphai haiba jingnung gi khundu da posting tare hai gi sibu chum labro chumi ima aikhoi ta modi posting mafam da ngasi chatlani dana mafi marol bu ngasai na yomba haukrabani hai madu tawganu hayu samphai hai riba mafam do yamna chunglam cha da ba mafam ni handak ta khunja mayam ama mathong maram khangdana sikhriba duni mafam da posting chatpado chatkanu hayu ni be manangbo kana gi phone ima gi phone tamo nangna chatkadauri ba posting mafam do laitin yamna kalle hayi yaradi mafam da chatpi khranu ba laima nangna wari do kana da wari ni hauzik asuk saukhalaba matam sida adugumba wada yamna thajarunu ai mafam adu da chattaba yaroi masi lainga ki order ni tamo handak te kui jingai da champhai hairi ba khundu da khunja yamna sikhi hai thaudok adu dagi mafam adu da doctor amata su chatna ba ngamdri hai lairiba sing adu su ikui dana loina chenthongna ri e tamo da mafam du da posting chat ba se ai wakhal inung nungai te da ai na haijari ba se amukta ya biyu kai do bage mafam du da chatpi khranu ba laima yare toklo se ai kari su tawroi wakhal du khara chawthokpa tam khundu da mi sunglai leitre haiba su natte ana yek yawraba khunja khara di lairi makhoi du gi hidak langthak yen thokpani aina chatka dawri base kuiroi ai athuba matam da yumda halakani Doctor Paikhomba Mathauna Leiba Mathau Masak Khangba Doctor Amani
ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯆꯪꯐꯥꯏ ꯍꯥꯏꯔꯤꯕ ꯆꯤꯡꯅꯨꯡꯒꯤ ꯃꯅꯨꯡꯗ ꯍꯨꯠꯆꯤꯟꯅ ꯂꯩꯕ ꯈꯨꯟ ꯑꯃꯈꯛꯇ ꯄꯣꯁꯇꯤꯡ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯝꯐꯥꯏ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯥꯛꯇꯛꯅꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯐꯝꯗꯨꯗ ꯄꯣꯁꯇꯤꯡ ꯆꯠꯇꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕꯅ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯝꯐꯥꯏ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯑꯃ ꯊꯧꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯦꯔꯥ ꯇꯧꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯦꯝꯂꯨꯔꯒ ꯃꯃꯩꯗ ꯑꯃꯨꯛ ꯌꯥꯔꯛꯂꯝꯃꯤ꯫ ꯇꯥꯃꯣ, ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯒꯥꯔꯤꯁꯤ ꯊꯧꯖꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯩ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯥꯏ ꯌꯥꯅꯈꯤꯕꯗ ꯆꯝꯐꯥꯏ ꯈꯨꯟ ꯐꯥꯎꯕ ꯅꯪꯅ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯒꯥꯔꯤꯁꯤꯅ ꯕꯦꯔꯥ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯊꯤꯟꯕꯤꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯇꯥꯃꯣꯁꯨ ꯆꯪꯐꯥꯏ ꯈꯨꯟꯗ ꯆꯪꯗꯕꯅ ꯐꯒꯅꯤ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣꯁꯨ ꯑꯩꯒ ꯍꯟꯈ꯭ꯔꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦ꯫ ꯃꯗꯨ ꯌꯥꯔꯣꯏ ꯏꯅꯥꯎ꯫ ꯑꯩ ꯉꯁꯤꯃꯛ ꯆꯝꯐꯥꯏ ꯈꯨꯟꯗ ꯆꯪꯗꯕ ꯌꯥꯗꯦ꯫ ꯈꯨꯟꯖꯥ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯀꯟꯅ ナꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯑꯋꯥꯐꯝꯗ ꯇꯥꯕꯁꯨ ꯌꯥꯏ꯫ ꯇꯥꯃꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯃꯣꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯪꯐꯥꯏ ꯈꯨꯟꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯇꯥꯃꯣꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯇꯥꯃꯣꯒꯤ ꯃꯤ ꯑꯃ ꯀꯧꯊꯣꯛꯄꯤꯔꯨꯔꯣ꯫ ꯑꯩꯗꯤ ꯌꯨꯝꯔꯣꯝꯗ ꯍꯟꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕ ꯋꯥ ꯉꯥꯡꯗꯅ ꯆꯞ ꯌꯨꯡꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯀꯌꯥꯗ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯤꯕ ꯗ꯭ꯔꯥꯏꯚꯔꯅꯣ? ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔ ꯐꯥꯎꯕꯗ ꯃꯅꯥꯗ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯞꯇꯕ ꯃꯈꯩ ꯒꯥꯔꯤꯁꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯐꯔꯦ, ꯆꯠꯈ꯭ꯔꯗꯤ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯩꯁꯨ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯌꯧꯅꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯟꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕ ꯆꯝꯐꯥꯏ ꯈꯨꯜꯂꯣꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯆꯝꯐꯥꯏ ꯈꯨꯟꯂꯣꯝꯗ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ? ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯅꯣ? ꯍꯣ ꯗꯣꯛꯇꯔ ꯁꯥꯍꯦꯕ, ꯆꯝꯐꯥꯏ ꯈꯨꯜꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕꯗꯤ ꯇꯥꯃꯣꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯗꯣꯛꯇꯔ ꯁꯥꯍꯦꯕ, ꯑꯩꯈꯣꯏꯁꯦ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯀꯣ꯫ ꯆꯝꯐꯥꯏ ꯈꯨꯟꯗ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯃꯌꯥꯝꯗꯣ
ꯑꯩꯅ ꯑꯩꯒꯤ ꯔꯤꯛꯁꯣ ꯑꯁꯤꯗ ꯍꯥꯞꯂꯒ ꯊꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯔ ꯊꯤꯜꯂꯝꯃꯣ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯚꯔꯥꯗꯣ ꯑꯩ ꯄꯤꯒꯅꯤ ꯍꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪ ꯅꯇꯣꯝꯇ ꯆꯤꯛꯈ꯭ꯔꯕ ꯃꯤ ꯄꯣꯝ ꯅꯤꯡꯊꯤꯅ ꯇꯥꯗ꯭ꯔꯕ ꯈꯨꯟ ꯑꯁꯣꯝꯗ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯛꯂꯤꯅꯣ ꯆꯝꯐꯥꯏ ꯈꯨꯟꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯪꯇꯛꯇ ꯁꯤꯈꯤꯕꯗꯣ ꯅꯪ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕꯣ ꯑꯩ ꯈꯪꯏ ꯑꯗꯣ ꯈꯨꯟꯖꯥꯁꯤꯡꯗꯣ ꯀꯝꯗꯧꯅ ꯁꯤꯈ꯭ꯔꯤꯕꯅꯣ ꯇꯥꯗ ꯈꯪꯕ꯭ꯔꯥ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯈꯨꯟꯁꯤꯗ ꯄꯣꯁꯇꯤꯡ ꯂꯥꯛꯈꯤꯕ ꯗꯣꯛꯇꯔ ꯈꯔꯅ ꯃꯥꯟꯅꯔꯒ ꯈꯨꯟꯖꯥꯁꯤꯡꯗꯣ ꯍꯥꯠꯈꯤꯕꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯅꯥꯕꯒꯤ ꯁꯦꯕꯥꯗ ꯀꯠꯊꯣꯛꯂꯕ ꯗꯣꯛꯇꯔꯁꯤꯡꯅ ꯀꯝꯗꯧꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯅꯈꯣꯏ ꯗꯣꯛꯇꯔ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯅ ꯁꯤꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯃꯌꯥꯝꯗꯨꯅ ꯅꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯈꯤꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯈꯤꯗ꯭ꯔꯦ ꯁꯥꯔ ꯁꯥꯔꯗꯤ ꯂꯥꯏꯁꯪ ꯃꯅꯨꯡꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩ ꯀꯝꯄꯥꯎꯟꯗꯔ ꯃꯅꯤ ꯇꯣꯝꯕꯅꯤ ꯑꯩ ꯉꯔꯥꯡꯗꯣ ꯁꯥꯔ ꯂꯧꯕ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯑꯩ ꯁꯥꯔꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯣ ꯏꯁ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯅꯪꯂꯨꯔꯦꯗꯅ ꯁꯥꯔꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯁꯥꯔꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯇꯕꯅ ꯐꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯗꯣꯛꯇꯔ ꯈꯔꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔꯕꯨ ꯍꯦꯛ ꯎꯕꯗ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯥꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯔꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯃꯅꯤꯇꯣꯝꯕ ꯑꯩꯅ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯊꯧꯗꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯌꯦꯟꯊꯣꯛꯄꯤꯕ ꯅꯪ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯔꯅꯨ ꯑꯩ ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯥꯟꯅ ꯂꯥꯌꯦꯡꯈꯤꯒꯦ ꯁꯥꯔꯕꯨ ꯁꯤꯕ ꯀꯔꯤꯃꯠꯇ ꯀꯤꯗ꯭ꯔꯕ꯭ꯔꯣ
ꯑꯩꯒꯨꯝꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯑꯁꯤꯒꯨꯝꯕ ꯂꯤꯛ ꯁꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯁꯤꯔꯤꯕ ꯂꯤꯛꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯁꯤꯒꯗꯧꯔꯤꯕꯁꯦ ꯁꯥꯔꯅꯤ ꯑꯩ ꯅꯠꯇꯦ ꯃꯅꯤ ꯇꯣꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯈꯤꯒꯦ ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯥꯟꯅ ꯂꯥꯌꯦꯡꯊꯣꯛꯅꯕ ꯁꯤꯟꯁꯤ ꯑꯁꯨꯝꯅ ꯀꯝꯄꯥꯎꯟꯗꯔ ꯃꯅꯤ ꯇꯣꯝꯕꯅ ꯐꯅ ꯀꯟꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯕꯁꯨ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯈꯨꯟ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯁꯥꯔ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯖꯜꯂꯛꯂꯕꯅꯤꯅ ꯁꯥꯔꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯤꯔꯣ ꯑꯩꯕꯨꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯁꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯁꯥꯔꯕꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯂꯅꯤ ꯃꯅꯤ ꯇꯣꯝꯕ ꯉꯁꯤꯈꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯌꯦꯡꯕ ꯍꯧꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯕ ꯈꯪꯗꯕ ꯈꯨꯟꯖꯥ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩꯔꯝꯈꯤꯅꯤ ꯑꯩ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯌꯦꯡꯗ꯭ꯔꯤ ꯐꯥꯎ ꯌꯨꯝꯗ ꯍꯟꯕ ꯌꯥꯗ꯭ꯔꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯒꯤꯗꯃꯛ ꯅꯪ ꯋꯥꯔꯨꯅꯨ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯀꯤꯍꯟꯕ ꯈꯛꯇ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯉꯝꯂꯣꯏ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯁꯥꯔꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯁꯤꯅꯤꯅꯦ ꯃꯅꯤ ꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯈꯤꯅꯕ ꯍꯥꯏꯔꯤꯁꯦ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯊꯦꯡꯅꯔꯒꯦ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅ ꯋꯥꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯥꯎꯟꯗꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯅꯤ ꯇꯣꯝꯕ ꯑꯩ ꯃꯐꯝꯁꯤꯗ ꯏꯁꯥꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄꯅꯦ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅ ꯋꯥꯔꯨꯔꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ Kanano? Kanano? Nang kanano? Ah! Mani Tomba, karigino nang na ingonda khut thariba. Karigino nang na igi thawai lauge hotnariba. Doctor, aina nangonda hana haikrabadi. Nang ngasidi mafam masida soidana siragani. Mani Tomba, kunja singbu layengba lakliba ingonda karigino nang na khut thariba. Hayo, aigi iral karino. Doctor, nangi naral haibabu nang na aigi apambi mayokta khunna sida lakliba sini. Nang khangbra, khunna sida lairiba khunja sing asi loina hatoklaga makhoigi lanthum aina laugadoribani.
ꯑꯩꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯝꯐꯨꯗ ꯂꯥꯛꯁꯤꯟꯗꯨꯅ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯗꯣꯛꯇꯔ ꯅꯪ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯇꯥꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯂꯤꯕꯤꯒꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯒꯗꯧꯔꯕ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯂꯤꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯒꯨꯝꯕ ꯗꯣꯛꯇꯔ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯌꯦꯟꯊꯣꯛꯅꯕ ꯄꯨꯔꯛꯄ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ ꯑꯄꯪꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯕꯨ ꯈꯪꯂꯨꯒꯅꯤ ꯃꯈꯣꯏꯗꯤ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯅꯤ ꯈꯟꯗꯨꯅ ꯍꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯁꯤꯟꯈꯤꯕꯅꯤ ꯅꯪꯅ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯅ ꯂꯧꯔꯅꯤ ꯌꯥ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯖꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯦ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯈꯨꯟꯖꯥ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯥꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯞ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯍꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯣꯍꯦ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯖꯩ ꯐꯠꯇ꯭ꯔꯕ ꯃꯅꯤ ꯇꯣꯝꯕ ꯃꯥꯅ ꯇꯧꯖꯕ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯌꯥꯏ ꯑꯁꯦꯡꯕꯗꯨ ꯈꯪꯒꯗꯕ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯅꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯌꯥꯝ